Hatkhrabadi Mahousha Khenaba Maongda America Shingna Landarak KADABANI President Trump US amasung Iralgi marakta ungkhatnabagi chang wangkhatlakli ngai cheraksida Karigumba Eralna President Trump Hatkhrabadi Irangi mathakta Mahousha Khenaba Maongda bomb thadaduna akanba landa chatharaknaba US ki lami amasung miyamda yathang pikre New York Post akhanaba unaba amada President Trump asi chahi kayadagi Iran na khwaidagi hatpa pamba miyoi amani haina phongdokpaga loinana Iran gi thorang asi Karigumba mai paktrabadi Iran gi mathakta puba thangba ngamdaba laman khumnaba chekshin waron thamlakhi akhanana unaba aduda President Trump na mahak matam sangnadagi Iran na hatpa pamba singi lista yaure haiki Israel gi interest pirakpa report amada yumfam oiraduna Iran na President Trump gi mayokta aki akhang thohalakpa yabagi oithokpa lei haiki Israel gi intelligence singna phongdokhiba wafam sing adubu nathairamlaga President Donald Trump na maha Iran na hatningduna leiba miyoi singi lista matam sangnadagi yauroklaba miyoi amani haiki Israel gi Intelligence singna United States laibak adugi President Eralna kihan khanghalakpa yabagi oithokpa lei haina phongdorakhrabasu US President asi hatnabagi thorang taure haibagi akaknana report ti phongdokpa leikhide kumja English singani kunga January gi President Trump na yathang piduna US gi lanmi singna airport manakta Iran gi makok thongba commander amai oiriba Qasem Soleimani hatnaba yathang pikhiba matamdudagi hauna Iranna Hanna President Trump ki mathakta laman khumnaba wafam sing phongdoraktuna lakhibani hairi panbaya US na hatkraba Iran gi hanagi Supreme Leader Ayatollah Ali Khamenei gi leiron chanbagi thoramda saruk yakhiba miyamna US President Donald Trump hatkadabani haiba kholau kayashu Laukibani nakal amaromda Ayatollah Ali Khamenei hatkibagi laman khumba haibasi Iralgi apambani haina Mostava Khamenei na phongdokre US amasung Israel gi landa mihathina hatkraba Iralgi hanagi Supreme Leader Ayatollah Ali Khamenei gi laman khumba haibasi leibak aduda leiriba Miyamgi apambani haina nauna Supreme Leader khankraba Mostava Ali Khamenei na phongdokre Iran gi Supreme Leader Ayatollah Mostava Khamenei ayiba cherol amada mahaki leikhidaba mapa amasung hanagi Supreme Leader Ayatollah Ali Khamenei hatkibagi lamban khumnabagi achetpa firep leiri haina phongdokpaga loinana hanagi luchingba asigi aroiba mathau mangam pangthokibada tinkhiba miyamna su lamban khumningbagi wafam sing phongdoknaki Mostava Khamenei ayiba cherol aduda Iran da nattana Malemgi akoibada leiriba miyambusu maning makha tamba oigadabani haiki Ayatollah Ali Khamenei leiron chankhaba matungda pikhiba Mostava Khamenei gi ahanba public message amada Iralgi miyamna laman khumningbagi apamba leiribasi thabak oina utkani hainasu leibak adugi state television da singnaba amaga loinana phongdokhi